Kanglei tujena mayamda Manipur pau pizarake Ahanba pauda Ahanba oina Meetei Kabui Chothe amadi maring punna sajibu nongma panmai thoram pangthokminnakhre. Ahanba oina sanamai lining chaliba Meetei Kabui Chothe amadi maring phurumna sajibugi nongma panba Cheiraoba thoram punna pangthokminnakhre. State ki thakta pangthokba thoram masi ngarang Bishnupur district ki lamlang hupi Chothe khulda pangthokibni. Lining thok sanamai temple board ki makhada committee semna pangthokiba thoram asigi saruk ama oina Meetei Kabui amadi maring ima ibel singna purakpa mana masing haira amadi asa tak yauba aten posing lamlang hupi Chothe khulgi khulakpa thau jata Chothe ki sangai da pusinduna lining thau leimaringi mafamda katki loina phurup marigi lucingbasingna nat ki oba laithau pang thoktuna thauni ki masi matungda phurup marigi lucingbasingna salai te ki phiran chingkhatuna Cheiraoba thorom hogdoki masi ki tungda state ki thakda thorom masi asoingam thoktanaba jupan thaduna thauni ki loina thorom masi da saru yakiba Cheiraoba Kabui ki khulakpasu oiriba committee ki chairman kamson ganmumai Kabui na hai mamangda amukta pangthokidriba yellow phurup oiriba Meetei Chothe maring amadi Kabui phurup singi oiba anobu sahi kumhobana lakpada ikoi masing makta leinariba marisi hena sinaba honabada natana lining laison asibu awangba thakta thangana honabada kumai asina mateng oiragani haiki mathang ani suba pauda home minister na dak lalonba sing amasung police tagi nongmai huran khiba singi mathakta thabak laukhanaba khangalakre. Union Home Minister Amit Shah ngasi Manipur gi hauji oriba security gi phibam sing review tawkhibo loinana Chief Minister Yumnam Khemchan Singhana drug lalonba sing amsung lanjenariba miyamu masai mayumda amuk khanna khunda laithana bi thabak sing dakan mimeng changnaba harakre hari. President Run Chanakraba matung Ahanba oina hybrid mode Manipur gi Chief Minister na Imphal gi saruk yana pangthokhiba mifam aduda Manipur Governor Joy Kumar Bhalla amasung Director General of Police Rajiv Singha yauna senior officers sing na saruk yaki. Ministry of Home Affairs ki Maikai digi drug lalonba thingnabgi damak paikhalba sing mapung ba tawang pikhalaknaba Manipur government ta khangalaki. Union Home Minister Amit Shah na Manipur gi security ki phibam review ngasi tawkhiba loinana Chief Minister Yumnam Khemchan Singha da drug lalonba sing amasung lanjenaiba miyoi kaya gi khunda laithana ba kanba thaba wafam sing thamlaki hari. Manipur da President rule leirakraba matung anoba government ama semlaklaba matung Chief Minister na hybrid oina saruk yakiba meeting amani meeting aduda state administration da kaya yamna police tagi ulaukiba khulai phanglabagi haina hanglake ing lisingani kulumdoida police tagi puna khulai lising taru hena laukiba matung hauji powder security agency sing da khulai tangkhai amdi lokale haina khungke Manipur gi ukul district ki kuki amsung tangkul naga sing marakta housing mayong nariba ungkhanariba sigi matang dasu mifam aduda khanaki haukiba February tagi hauduna ukul district ki litan area da hingsa gi tawdok sing thokpui wafam leitaba natte watho sigi warosin purongnabagi matang dasu mifam aduda khanaki hairi. Mathangi pauda Mas kunipan phaubo West Asia gi nongtak lambida plane paidana khangan kre US Samsung Israel nga khusamnariga Iran gi mathakta chathre lan kankhalakpadagi Director General of Civil Aviation DGCA na Mas kunipan phau West Asia gi nongtak lambida plane amata paidana khangan kre khwaide inong nongna torkpa advisory amada DGCA na haiki India gi plane singna Middle East amasung Persian Gulf ki maruiba nongtak lambi 13 da pairoidabani maruina Saudi Arabia United Arab Emirates Qatar Bahrain Oman amasung Jordan gi nongtak lambi singda plane pairoidabani US amasung Israeli military na Iran gi maruiba mafam singda kan momongda attack chatharak pagaloina civil aviation da chauna khudong thinga wafam mayong narki Misam tongba aircraft singbo line plane orabu ningdo nakalani gi maraktagi amana natraga amana missile kapsilaktune attack chatharak biyai aircraft khudima khudong thingai oiba mafam da passenger service taroi domne hairi pawsiloina ngasi gi nungdin gi maroiba ipau pija matang silo sinjage me apuna channel sunu like share and subscribe to view. Thank you all.